US na santaiduna Israel amasung Lebanon gi marakta numit tarani gi oiba ceasefire hokre. Iran gi proxy terrorist group Hezbollah na maram moiduna saitheng yamna mayok nariba Lebanon amasung Israel gi marakta numit tarani gi ceasefire sanaba hokre. Israel amasung Lebanon gi marakta khut thongnaduna mi lising ani gi mathakta sikraba matungda United States na santainaduna ceasefire si tawkhibani. Israeli military na thadokhiba warol amada hokhiba pung kunmari asida kha Lebanon da militant singi launcher amasung headquarters yauna Hezbollah gi target chahum marifu henbada attack tawkhi hairi. Ceasefire sana dringai hek mangoina Hezbollah na Israel da rocket sing kapsilakhi maduda mi ahum sokhi haina Israel gi rescue service Megan David Edom na phongdokhi. Numit tarani ceasefire tawringai manungda kha Lebanon da Israel na kilometer taragi oiba security zone ma thamgani haina Israel gi Prime Minister Benjamin Netanyahu na video gi khuthang da phongdokhi. Khongthang asi security gi damak darkar tabani. Israeli forces withdraw tawroi haina Netanyahu na haiki. Ceasefire tawriba si Israel amasung Lebanon gi marakta ingthaba leinabagi damak yamna historic oiba kudong chaba amani amasung Hezbollah bu khulai pahendanabagi tanja amasuni haina mahakna haiki. Marakasida United States ki President Donald Trump na chayon ama sida Israel gi Prime Minister Netanyahu amasung Lebanon gi President Joseph Aoun gonaragani haina phongdokre. Aikoi mifam ama pangthokani haina thajai masi sahi nifu marigi matungda ahanba oigadori. Aikoi na Lebanon ga yanaba mapurakani amasung makoina Hezbollah bu yengsilagani haina khalli haina Trump na haiki. Panbayabade Israel amasung Lebanon gi marakta ceasefire lauthok labasu Lebanese military de haktheng nana Israel ga lan sokna banate. Ceasefire asida asa tawribase Israel amasung Hezbollah gi marakta kapnaba tokani haibasini. US amasung Israel na Iran gi mathakta landaba haukhibadagi Iran gi proxy Hezbollah so Israel da rocket amasung drone kapsinduna attack torokpadagi Lebanon gi capital Beirut yauna mafam kayada maroina Hezbollah gi site singda yamna thina mang tak pathokibani. Lebanese military dagi Hezbollah na hena mapangan kanbagi mongda leiba sina maram moiduna Lebanese sarkar na Hezbollah group asi laksin bangamdre. Numit tarani ceasefire to wasina Israel na attack to watoklabadi yamna saitheng phangleba Hezbollah so makhata na attack to rakloi haibadi thajanari. Adu ceasefire mai pak panatraga pak taba haibasi group asina Israel da attack to batawdabagi makhadi pon gadawri. Israel gi oina de attack ama hek nangbada soidana khut tharakani masi yaknabana koisilaga leiba leiba kasina sahi kayagi mamangdagi chathaduna lakpa policy amane. Strait of Hormuz mapung phana hangdokle haina Iran na phongdokre. Strait of Hormuz mapung phana hangdokle commercial jahaz pumnamak isingi lambi asida honba yaragani haina Iran gi foreign minister Abbas Araghchi na lauthokre. Lebanon da numit tarani gi oiba ceasefire lauthokhibaga iroina na Strait of Hormuz asi hangdokpani haina Araghchi na haiki. Lebanon gi ceasefire asige mari leinana Strait of Hormuz asi ceasefire manung asida commercial jahaz singi damak mapung phana hangdokle haina lauthokchari haina Araghchi na social media post amada phongdokhi. Adum oinamak mahakna jahaz sing honba matamda hithangpham singna amasung maritime organization of Iran na hana lauthokhiba rutta hongadabani haina khanganki. Araghchi gi wafam asigi matungina President Trump na Strait of Hormuz mapung phana hangdokle thagatchari haina social media da post tawki. US na sathaba counter blockade ki matangdari chap chaba khangdre. Adum oinamak President Trump na Iran gi thangpham sing blockade tawbadudi lekhai ta na yanaba ma puraktriba phawba lekhigani haina phongdokhi hairi. France amasung Britain na lusingduna leibak kayana Strait of Hormuz ka mari leinaba wafam sing khanakre. Iran da thokleba lan sina maram moiduna prithvi gi yamna maruiba samudra gi lambi wariba Strait of Hormuz thingzinduna yamna wa kaina leiriba siloisinanabagi damak France amasung Britain na lusingduna leibak nifurom gi leaders sing na wa khanakre. Hokiba February 19 da US amasung Israel na
Iran gi mathakta khut thaba hokibadagi Iran na Strait of Hormuz asi thingjinduna masagi amasung yamna naknaba leibak kharagi jahaz natana atai leibak singi jahaz ngamna makchathan khide US na muk haukiba ningthokaba numittagi counter blockade torokpadagi Iran gi jahaz singso masagi hithangphamda honjinjaba natraga hondorakpa amatta ngamdre Britain France amasung atai leibak singi oinadi US na chathariba counter blockade asida yausinba tarabadi madu landa saruk yabaga chap managani haina lawri adubu makoina ceasefire tawba natraga lana si mafam khangdala loisin khraba matungdadi Strait of Hormuz ta jahaz honbada tekta kaidanabagi damak international mission ama chathaba pamle Europe ki nuclear power oiriba Britain amasung France na lusingduna lebak nifu romna wa khanaba horakliba sida hojik maki oinadi United States yaudre adubu makoina US ka paw phaunagani hairi Mifam pangthokliba sigi maruoiba pandam ase Strait of Hormuz ta ningtamna jahaz honbagi wafamda mapung phaba diplomatic support pinabagi damaktani Mifam asida shipping industry na mayoknaba senmitlongi singnaba kaya su khanake amasung hondorakpa ngamdana leiriba commercial jahaz kaya amasung mioi lising kun henbagi matangda su wa khanaki hairi Myanmar gi hanagi president Win Myint ta Toukhre Traditional New Year ga mari lainana Myanmar gi anova president toina wasakraba hanagi military ruler Min Aung Hlaing na bandi kaya marum Toukhre madugi manungda lebak asigi miyamna elect tawkhiba president Win Myint ta yaukre haina paugi sourcing na hairi khongthang asida bandi lising mari changa hena ngakpi na order thokli makoi manungda military rule ge mayokta ihau sagalubagi damak phajin khiba bandi kaya yamna yawi haibado Kudaki waina khangba ngamdre hanagi luchingba Aung San Suu Kyi thadokpada yawbagi paw amatta phangdre thadokpada yawkhraba Win Myint ase matam sangna Suu Kyi gi khongbu oiduna lakhibane mahak ase Englishing ani tarani panda president oina elect tawkhe Englishing ani kunmathoi gi February amada military na sarkar inthuba numitta mahak ase Suu Kyi ga punna phajin khibane matungda military na ithel piba court na President asi tongan maralda sahi tarani thoi jail da thamjinna barai takhi madu Englishing ani kunhumdoida sahi nipanda muk hanthaki bane bagolamdam gi tago township ta leiba jail amada leirakpa Win Myint ta sungakpi ba phangkhre haina sarkar na chalaiba MRTV gi report amana hairi yangon da leiba isin jail gi mapanda bandi sing puraga thorakhiba bus sing ayuk angan badagi ngairaga laikhiba mari mata amasung marum mapang singna yamna harauna okhi taduraklaba singi marakta filmmaker Sin Dawi su yauki mahakase Englishing ani kumari gi January thada counter terrorism law gi makhada mapunsi chuppagi phadok pikhibani helicopter kaibada mini pan sikre Indonesia gi Borneo ithatta palm oil pambi sing thaba mafam singi marakta paikhiba helicopter ama crash tawada maduda tongkhiba mioi nipan sikre haina paugi sourcing na hairi Airbus H-130 helicopter ado West Kalimantan province ke Melawi district gi paikhibane minute manga gi manungda pau phaunaba ngamkhide amasung aircraft ado Sekadau district ki asukpo umang da crash tawkhe helicopter ado Koboraya district ki palm oil plantation tamna paikhibane hairi Rescuer singna crew member ani amasung passenger taruki hakchang sing recover tawkhre laikhidraba singi manungda amadi Malaysia machani hairi